Hammaga Sendoi Chagani Khallaga Sendoi Sandokpagi Thabaksi kanano karino khangdana Sendoi Sandokpagi Thabaksi Yariba Makai Togumsi Toba Targasu limit 1% daina 2% hogi interest si hogda nangna pithokpa yai ado tor matung da paisa je ma kan da di sorokte da thongna re mayam scam oigre invest tawdringa da Sendoi chage ni na khandringa da hana khallaga invest tawbiyu hana khallaga Sendoi Sandokpiyu natradi chaningbagi hakat nadana le ega tokani da Sudana Sendoi Chaningba gi chanabi se Manipur da ngasi yamna henjilakpa ama yawi habisi haibada haiman mathoidran khali ngasi tholiba Noida gi thogdok adagi scam mayam ama Manipur da maru bank macha adagi chit fund fraud mayam am thoiba se masi ayam basing se ngasi akoina Sudana Sendoi hammaga Chaningba dagi thokiba ngataneba khanjilaga yengoba pikhro Manipur sida industry su leite senthok lambi su yamna leite aduga income su yamna leiteba Pikhro Manipur sida akoina tawisi Sendoi si samada tara kapi ni haragadi hekta pithok neba ado Manipur gi mapanda achoba city metro city sing da phawba yamabada 1% daina 2% phawba ler khulaki wari ni koi hajari se 1% daina 2% phawba achoba city sing da adudagi hena Sendoi si Sandokna de adudagi hena Sendoi si phangna deba dokhoi Manipur da income su leitaba adagi income gi source su marang kaina leitaba mafam sida akoina samada tara kabi pige hairaga Sendoi pithoga akoi Sendoi do lakani na asa tawriba mi se asisu apangba mi ni habada haiman ba thoidran khalle khudamoina hairaga yenga se nangna lupa lama invest tawu matam sida tara kabi oida di thagi lupa lising tara tareba ado thagi lising tara se nangna thagi lising tara se tha manga Sendoi si chang nai hula ni ba Sendoi si chang nai hula matungda nang khandoi si ken as masidi magi se yarama le ai Sendoi tara kabi se chang nai la ai adu ida di spicy yam phare si di adu di hayadana khangna chana ba imung manung dos adagi maru mapang mayam jing loi harani as bai ai swine dogdana sigi bank sida sigi private bank sida sigi mi sida aina swine paisa se Sendoi si Sandok matumda tara kabi da chang nai la ai hayaka sida amadu e yengene hayaka loi proof to lairamnina thani dudi sang naina labnina atai singju khalle x si mai sum thani dudi aisu na advain invest tongnar matung sida fraud scam tawo myam sina tawriba chalak si khangcheba tha manga tok se chang naina pirani ba adu nang lupa lama invest tawo tara ka bi Sendoi se lupa lising tara tare ba dudi tha manga si nang da chang nai pita madu manungda lising ya khaidi nang Sendoi da nang da pirak khreba nang select to de pirai ko haisa nang select to de lupa lising am pirak khraba ba adu matung da mu lemori lupa lising yang khaya ma moide le hori nang paisa di nang capital paisa si tagi adu gi matung sida mu moi sida mu tha manga taruk se layer matung da swai mang na deba adu da di nang da gi 50% paisa si di nang da gi lahor ni ba adu maina mi makhan mayam sida gi 50% 20% 30% swaina lahor matung da ne ba karo rom da scam tawri sing se ado asigi mayam ja khoina haji phawba bhap ta ba ngam driba se kharadi khanthaba matam yorbra haina ai gyang si video asida aina mayam da panjaram ge aina hairaba si ai gi isamaki imungi ichan nupi adage maru mapang singsu sigi scam sida yaudana paisa mayam mangdana tawba yawri ni ko ado ngasi aina video si semjabagi maram di hasik oiriba mayam chugumba se yam toina thorku sidagi akoi mayam ji khandaba ma changbra haina ai ngasi video si semjarapani adugi si matakta hoji amu social media da Facebook pairiba Instagram pairiba YouTube yengi mayam duna network marketing na comedy mayam reel mayam thengram ne ba sigi rinji hana tangi yongo ko sigi rinji da hairi se nupa ji lani court shoot tai tawdana lani adu network marketing gi advertise promote tawba mai gi mamana sing da haibla ne ba mamana sing haire mai nang ai sabak si tawro ne nang ju ai dongna BMW car adagi court shoot tai adagi paisa mayam lak nami toro phangani harani aduga nupajina kai thabang tawdoi thabak kem tawdoi ari ngasi gi dunia sida bu thabak amta tawdana paisa pi paisa phangni hairase kok se khaga khanthaba tumbra haina khale network marketing da nangi makhada mi anima adu makhada mi anima chain marketing chain functioning to bahai dare amagi makhada ma samjinarga amaga samjinarga makha da chakra mai level do up tor pagi
ꯋꯥꯔꯤꯗꯨꯅꯦꯕ ꯅꯦꯠꯋꯥꯔꯛ ꯃꯥꯔꯀꯦꯇꯤꯡ ꯍꯥꯏꯁꯦ ꯑꯁꯤꯗꯩꯁꯤꯗ ꯀꯅꯥꯒꯨꯝꯕ ꯀꯣꯟꯁꯦꯞ ꯑꯃꯁꯨ ꯂꯩꯌꯦꯕ ꯅꯦꯠꯋꯥꯔꯛ ꯃꯥꯔꯀꯦꯇꯤꯡꯒꯤ ꯅꯪ ꯅꯦꯠꯋꯥꯔꯛ ꯃꯥꯔꯀꯦꯇꯤꯡꯁꯦ ꯌꯥꯎꯔꯕꯣ ꯅꯪ ꯄꯩꯁꯥ ꯗꯤꯄꯣꯖꯤꯠ ꯀꯩꯀꯩ ꯑꯝꯇ ꯆꯪꯉꯣꯏ ꯇꯧꯕꯇꯕꯨ ꯅꯪ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯣꯗꯛꯠꯁꯦ ꯅꯪ ꯂꯩꯕ ꯇꯥꯏ ꯑꯗꯒꯤ ꯁꯤꯒꯤ ꯄ꯭ꯔꯣꯗꯛꯠꯁꯦ ꯂꯩꯕ ꯀꯥꯟꯁꯤꯗ ꯅꯪꯉꯣꯟꯗ ꯀꯃꯤꯁꯟ ꯐꯪꯅꯤꯅ ꯍꯥꯏꯔꯅꯦꯕ ꯈꯜꯂꯒ ꯌꯦꯡꯉꯣꯕ ꯅꯪꯅ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯂꯩꯗꯣꯔꯤꯕ ꯄ꯭ꯔꯣꯗꯛꯠ ꯑꯁꯤ ꯅꯪꯅ ꯔꯤꯒꯨꯂꯔ ꯁꯤꯖꯤꯟꯅꯔꯤꯕ ꯄ꯭ꯔꯣꯗꯛꯇꯨꯗꯤ ꯑꯣꯏꯔꯣꯏꯕ ꯀꯝꯄꯅꯤ ꯑꯃꯅ ꯈꯨꯗꯝ ꯑꯣꯏꯅ ꯅꯪ ꯍꯥꯏꯒꯦꯕ ꯑꯩ ꯀꯝꯄꯅꯤ ꯑꯃꯅ ꯄ꯭ꯔꯣꯗꯛꯠ ꯑꯃ ꯁꯥꯕ ꯃꯇꯝꯁꯤꯗ ꯃꯥꯒꯤ ꯄ꯭ꯔꯣꯗꯛꯠꯁꯤ ꯑꯅꯧꯕꯅꯤ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯃꯥꯔꯀꯦꯠꯇ ꯄ꯭ꯔꯣꯗꯛꯠꯁꯤ ꯃꯌꯥꯝꯅ ꯈꯪꯕꯒꯤ ꯈꯪꯅꯕ ꯃꯥꯒꯤ ꯃꯥꯔꯀꯦꯇꯤꯡ ꯇꯧꯕ ꯑꯃ ꯆꯪꯉꯦꯕ ꯃꯥꯔꯀꯦꯇꯤꯡ ꯇꯧꯕ ꯍꯥꯏꯁꯤ ꯄꯩꯁꯥꯅꯦꯕ ꯆꯪꯗꯣꯏꯁꯦ ꯑꯗꯨꯗꯨꯅ ꯍꯧꯖꯤꯛꯀꯤ ꯀꯝꯄꯅꯤꯁꯤꯡꯁꯤꯅ ꯀꯃꯥꯏꯅ ꯇꯧꯏ ꯁꯨꯝꯕ ꯀꯝꯄꯅꯤꯁꯤꯡꯁꯦ ꯅꯦꯠꯋꯥꯔꯛ ꯃꯥꯔꯀꯦꯇꯤꯡꯒꯤ ꯁꯨꯝꯕ ꯀꯝꯄꯅꯤꯁꯤꯡꯁꯦ ꯁꯦꯝꯃꯒ ꯊꯥꯗꯣꯔꯛꯑꯅꯦꯕ ꯑꯗꯨ ꯃꯥꯏ ꯄ꯭ꯔꯣꯗꯛꯠꯁꯤꯡꯁꯦ ꯑꯗꯨ ꯊꯝꯃꯅꯤ ꯑꯗꯨꯒ ꯃꯤꯁꯤꯡꯁꯤꯗ ꯅꯪ ꯃꯤ ꯄꯨꯁꯤꯜꯂꯛꯑꯣ ꯑꯗꯨꯒ ꯑꯩ ꯄ꯭ꯔꯣꯗꯛꯠꯁꯦ ꯂꯩꯍꯜꯂꯣ ꯑꯗꯨꯒꯤ ꯄ꯭ꯔꯣꯗꯛꯠꯇꯣ ꯂꯩꯕꯒꯤ ꯀꯃꯤꯁꯟꯗꯣ ꯅꯣꯏꯗ ꯄꯤꯔꯒꯦ ꯍꯥꯏꯕꯒꯤ ꯀꯃꯤꯁꯟꯁꯦ ꯃꯥꯔꯀꯦꯇꯤꯡ ꯀꯝꯄꯅꯤꯗꯨꯅ ꯃꯥꯔꯀꯦꯇꯤꯡ ꯇꯧꯕꯗ ꯁꯤꯖꯤꯟꯅꯒꯗꯕ ꯄꯩꯁꯥꯁꯤ ꯃꯣꯏꯗ ꯀꯃꯤꯁꯟ ꯑꯣꯏꯅ ꯄꯣꯠꯇꯣ ꯂꯩꯕ ꯃꯇꯝꯗ ꯗꯤꯁꯀꯥꯎꯟ ꯑꯣꯏꯅ ꯄꯤꯔꯀꯥꯟꯁꯤꯗ ꯃꯌꯥꯝꯁꯦ ꯐꯥꯕꯅꯦꯕ ꯑꯗꯨ ꯀꯥꯟꯁꯤꯗ ꯑꯃꯨꯛ ꯍꯣꯏ ꯄꯣꯠꯇꯣ ꯂꯩꯔꯒꯗꯤ ꯀꯃꯤꯁꯟ ꯈꯔꯗꯤ ꯐꯪꯉꯦ ꯗꯤꯁꯀꯥꯎꯟ ꯈꯔꯗꯤ ꯐꯪꯉꯦ ꯃꯌꯥꯝꯗꯨ ꯀꯥꯟꯅꯩꯑꯕ ꯑꯗꯨꯗꯨꯅ ꯍꯦꯛꯇ ꯂꯥꯏꯐ ꯍꯦꯛꯇ ꯁꯦꯝꯕ ꯌꯥꯄꯣꯠꯇꯦꯕ ꯑꯗꯨꯗꯨꯅ ꯀꯝꯄꯅꯤꯁꯤꯡꯗꯨꯅ ꯃꯣꯏꯗ ꯑꯃꯨꯛ ꯐꯥꯏꯗꯥ ꯀꯔꯤ ꯑꯣꯏꯒꯦ ꯍꯥꯏ ꯀꯥꯟꯅꯕ ꯀꯔꯤ ꯑꯣꯏꯒꯦ ꯍꯥꯏ ꯀꯥꯟꯗ ꯃꯣꯏ ꯄ꯭ꯔꯣꯗꯛꯇꯣ ꯃꯥꯔꯀꯦꯇꯤꯡ ꯇꯧꯍꯧꯔꯦ ꯑꯗꯨꯒ ꯃꯣꯏꯅ ꯁꯦꯝꯕ ꯄ꯭ꯔꯣꯗꯛꯠꯁꯤꯡꯗꯨꯁꯨ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯕ꯭ꯔꯥꯟ ꯀꯔꯤ ꯀꯔꯥ ꯀꯩ ꯃꯌꯥꯝꯗꯨ ꯁꯦꯝꯖꯤꯟꯅꯔꯒ ꯑꯗꯣ ꯄꯣꯠꯇꯨꯁꯨ ꯌꯣꯜꯍꯧꯔꯦ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯁꯨꯝꯕ ꯀꯣꯟꯁꯦꯞ ꯑꯃꯁꯨ ꯂꯩꯌꯦꯕ ꯑꯗꯨꯅ ꯅꯦꯠꯋꯥꯔꯛ ꯃꯥꯔꯀꯦꯇꯤꯡ ꯅꯣꯏꯗꯥꯗꯒ ꯇꯧꯔꯤꯁꯤꯡꯁꯦ ꯅꯦꯠꯋꯥꯔꯛ ꯃꯥꯔꯀꯦꯇꯤꯡꯅꯦꯕ ꯀꯣꯠ ꯁꯨꯠ ꯇꯥꯏ BMW ꯀꯥꯔ ꯑꯗꯨ ꯑꯗꯥ ꯆꯃꯛ ꯙꯃꯛ ꯄꯥꯔꯇꯤ ꯅꯨꯡꯒꯤ ꯇꯧꯔ ꯈꯣꯠꯂꯒ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏꯒꯤ ꯑꯔꯪ ꯑꯔꯥꯛꯇ ꯎꯍꯜꯂꯒ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯑꯔꯪ ꯑꯔꯥꯛꯇ ꯎꯍꯜꯂꯒ ꯂꯨꯠ ꯇꯧꯕꯗꯨꯅꯦꯕ ꯃꯣꯏꯅ ꯇꯧꯔꯤ ꯊꯕꯛꯁꯦ ꯍꯟꯗꯛꯀꯤ ꯅꯣꯏꯗꯥꯒꯤꯁꯤꯡꯁꯤꯗ ꯁꯨꯃꯥꯏꯅ ꯇꯧꯕ ꯃꯌꯥꯝ ꯑꯁꯤ ꯁ꯭ꯀꯦꯝ ꯃꯌꯥꯝꯁꯤ ꯃꯅꯤꯄꯨꯔꯗꯁꯨ ꯄ꯭ꯔꯥꯏꯚꯦꯠ ꯕꯦꯡꯛ ꯃꯌꯥꯝ ꯑꯃ ꯍꯥꯡꯉꯦ ꯀꯣ ꯃꯇꯝ ꯑꯃꯗ ꯉꯁꯤꯗꯒꯤ ꯆꯍꯤ 5-10ꯒꯤ ꯃꯃꯥꯡꯗ ꯄ꯭ꯔꯥꯏꯚꯦꯠ ꯕꯦꯡꯛ ꯌꯦꯅꯈꯥ ꯂꯨꯈꯥ ꯄ꯭ꯔꯥꯏꯚꯦꯠ ꯕꯦꯡꯛ ꯃꯌꯥꯝ ꯑꯃ ꯍꯥꯡꯉꯦ ꯑꯗꯨꯒ 10% 5% ꯏꯟꯇꯔꯦꯁ ꯄꯤꯗꯅ ꯃꯌꯥꯝꯁꯦ ꯊꯝꯗ꯭ꯔꯦ ꯂꯥꯛ ꯊꯝꯅꯗꯅ ꯀꯔꯣ ꯊꯝꯕ ꯃꯤꯁꯨ ꯌꯥꯎꯅꯈ꯭ꯔꯕꯅꯦꯕ ꯑꯗꯨꯒ ꯁꯦꯟꯗꯣꯏꯁꯦ ꯑꯩ ꯉꯁꯥꯏ ꯍꯥꯏꯖꯈꯤꯕꯗꯣ ꯆꯥꯡ ꯅꯥꯏꯅ ꯊꯥ 5-6 ꯆꯍꯤ ꯑꯃ ꯐꯥꯎꯕ ꯄꯤꯔꯅꯤ ꯃꯥꯒꯤ ꯏꯟꯚꯦꯁ ꯇꯧꯔꯤꯕ ꯀꯦꯄꯤꯇꯦꯜꯗꯨꯒꯤ ꯃꯈꯥ ꯄꯣꯜꯂꯦꯀꯣ ꯈꯨꯗꯝ ꯍꯥꯏꯔ ꯅꯪ ꯂꯨꯄꯥ ꯀꯔꯣꯔ ꯑꯃ ꯏꯟꯚꯦꯁ ꯇꯧꯔꯒꯤ 10% ꯀꯥꯔꯦ ꯂꯧꯔꯁꯤꯅꯦ 10%ꯗꯨꯗꯤ ꯀꯔꯣꯔ ꯑꯃꯗꯨꯅ 10% ꯄꯤꯕꯁꯦ ꯐꯅ ꯀꯨꯏꯅ ꯄꯤ ꯌꯥꯗꯣꯔꯤꯕ ꯅꯪꯒꯤꯁꯦ ꯅꯠꯇ꯭ꯔꯣ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯄꯩꯁꯥꯒꯤ ꯅꯪꯒꯤ ꯏꯟꯚꯦꯁ ꯇꯧꯔꯤꯕ ꯄꯩꯁꯥꯒꯤ ꯚꯣꯂꯨꯝ ꯆꯥꯎꯕꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯅꯪꯒꯤ ꯏꯟꯇꯔꯦꯁ ꯀꯌꯥꯝ ꯀꯨꯏꯅ ꯐꯪꯅꯤ ꯍꯥꯏꯕꯁꯦ ꯑꯗꯨ ꯄꯤꯒꯅꯦꯕ ꯑꯗꯣ ꯃꯣꯏꯗꯗꯤ ꯀꯔꯤꯝ ꯇꯧꯗꯅ 50%ꯗꯨꯗꯤ ꯑꯌꯥꯝꯕꯅ ꯂꯨꯠ ꯇꯧꯋꯤꯀꯣ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ 10% 5% ꯐꯥꯎ ꯐꯪꯍꯧꯔꯒꯗꯤ ꯑꯗꯨꯝ ꯂꯨꯠ ꯇꯧꯕꯒꯤ ꯀꯥꯟꯅꯔꯦ ꯑꯗꯣ ꯑꯗꯨꯝ ꯈꯜꯂꯣꯗꯅ ꯅꯪ ꯂꯨꯄꯥ ꯀꯔꯣꯔ ꯑꯃꯒꯤ 5% ꯀꯔꯤꯝ ꯇꯧꯗꯕꯤꯗ ꯐꯝꯃꯒ ꯑꯗꯨꯝ ꯆꯥꯈ꯭ꯔꯦꯕ ꯃꯤꯅ ꯑꯗꯨ ꯈꯜꯂꯒ ꯇꯧꯒꯗꯕꯅꯦꯕ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯕꯗꯤ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯏꯟꯀꯝꯁꯤꯒ ꯅꯪꯅ ꯄꯤꯊꯣꯛꯏꯕ ꯁꯦꯟꯗꯣꯏꯗꯨ ꯂꯥꯛꯀꯅꯤ ꯑꯃꯁꯨꯡ ꯂꯥꯛꯑꯣꯏ ꯍꯥꯏꯕꯁꯤ ꯏꯁꯥꯅ ꯍꯥꯟꯅ ꯈꯪꯉꯕ ꯃꯇꯨꯡꯗ ꯁꯦꯟꯗꯣꯏꯁꯤ ꯄꯤꯊꯣꯛꯀꯗꯕꯅꯦꯕ ꯅꯠꯇ꯭ꯔꯒꯗꯤ ꯐꯝꯃꯒ ꯆꯥꯒꯅꯤ ꯑꯗꯨꯒ ꯁꯦꯟꯗꯣꯏꯗꯨꯅ ꯂꯥꯛꯑꯒ ꯑꯗꯨꯝ ꯆꯥꯒꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟ ꯑꯁꯤ ꯊꯥꯗꯣꯛꯄ ꯐꯩ ꯍꯥꯏꯅ ꯈꯟꯖꯩ ꯑꯗꯨꯒ ꯀꯟꯗꯤꯁꯟ ꯑꯃꯗꯤ ꯂꯩꯌꯦꯕ ꯑꯩ ꯃꯇꯥꯡꯁꯤꯗꯁꯨ ꯄꯟꯖꯔꯝꯒꯦꯕ ꯀꯟꯗꯤꯁꯟ ꯑꯃꯗꯤ ꯂꯩ ꯀꯅꯥꯒꯨꯝꯕ ꯑꯃꯒꯤ ꯑꯩꯈꯣꯏꯒꯤ ꯏꯃꯔꯖꯦꯟꯁꯤ ꯃꯦꯗꯤꯀꯦꯜ ꯏꯃꯔꯖꯦꯟꯁꯤ ꯍꯧꯖꯤꯛꯀꯥꯟꯗꯤ ꯅꯨꯄꯤ ꯑꯉꯥꯡ ꯆꯦꯜꯂꯨꯕꯒꯤ ꯂꯨꯍꯣꯡ ꯈꯣꯡꯗꯣꯡꯕꯒꯤ ꯏꯃꯔꯖꯦꯟꯁꯤ ꯐꯟꯗꯤꯡ ꯗꯔꯀꯥꯔ ꯑꯣꯏꯕ ꯑꯃꯗꯤ ꯂꯩꯀꯣ ꯑꯗꯨ ꯀꯥꯟꯗꯨꯗ ꯐꯪꯗꯕꯗꯒꯤ ꯌꯥꯗꯕꯗꯒꯤ ꯇꯉꯥꯏ ꯐꯗꯕꯗꯒꯤ 5 ꯀꯥꯕꯤꯔ 10 ꯀꯥꯕꯤꯔ ꯇꯧꯔꯒ ꯁꯦꯟꯗꯣꯏꯁꯤ ꯁꯨꯃꯥꯏꯅ ꯁꯥꯟꯗꯣꯛꯄꯁꯨ ꯂꯧꯕꯁꯨ ꯌꯥꯎꯅꯩꯌꯦꯕꯀꯣ ꯑꯗꯨꯅ ꯀꯟꯗꯤꯁꯟ ꯑꯃ ꯑꯣꯏꯈ꯭ꯔꯦꯕ ꯑꯩ ꯍꯥꯏꯁꯦ ꯑꯗꯨ ꯅꯠꯇꯕꯤꯗ ꯈꯔ ꯂꯩꯔꯦ ꯏꯄꯥ ꯏꯄꯨꯅ ꯊꯝꯃꯝꯕ ꯂꯝ ꯇꯨ ꯌꯣꯜꯂ ꯈꯣꯠꯂꯒ ꯑꯗꯒꯤ ꯄꯩꯁꯥ ꯀꯥꯏꯗꯩꯅꯣ ꯀꯩꯗꯩꯅꯣ ꯈꯔ ꯇꯥꯜꯂꯨ ꯈꯣꯠꯂꯨꯔꯒ ꯖꯃꯥ ꯇꯧꯕ ꯄꯩꯁꯥꯁꯤꯡꯁꯦ ꯑꯩꯈꯣꯏꯒꯤ ꯁꯟꯗꯣꯛꯑꯒ ꯑꯩꯈꯣꯏ ꯁꯦꯟꯗꯣꯏ ꯆꯥꯔꯒ ꯑꯩ ꯉꯁꯤ ꯁꯦꯟꯗꯣꯏ ꯆꯥꯔꯒ ꯆꯍꯤ ꯆꯨꯞꯄ ꯄꯨꯟꯁꯤ ꯆꯨꯞꯄ ꯑꯩ ꯐꯝꯅꯤ ꯆꯥꯔꯅꯤ ꯍꯥꯏꯕꯒꯤ ꯄꯣꯂꯤꯁꯤ ꯊꯤꯡꯀꯤꯡꯗꯨꯗꯤ ꯈꯔ ꯊꯥꯗꯣꯛꯄ ꯐꯕ꯭ꯔꯥꯅ ꯈꯜꯂꯤ ꯑꯗꯨꯗꯨꯅ ꯉꯁꯤ ꯑꯩꯅ ꯚꯤꯗꯤꯑꯣ ꯑꯁꯤꯗ ꯃꯌꯥꯝꯗ ꯍꯥꯏꯖꯅꯤꯡꯉꯤꯕ ꯇꯣꯄꯤꯛꯁꯤꯗꯤ ꯐꯝꯃꯒ ꯁꯦꯟꯗꯣꯏ ꯆꯥꯒꯅꯤ ꯈꯜꯂꯒ ꯁꯦꯟꯗꯣꯏ ꯁꯥꯟꯗꯣꯛꯄꯒꯤ ꯊꯕꯛꯁꯤ ꯀꯅꯥꯅꯣ ꯀꯔꯤꯅꯣ ꯈꯪꯗꯅ ꯁꯦꯟꯗꯣꯏ ꯁꯥꯟꯗꯣꯛꯄꯒꯤ ꯊꯕꯛꯁꯤ ꯌꯥꯔꯤꯕ ꯃꯈꯩ ꯇꯧꯒꯨꯝꯁꯤ ꯇꯧꯕ ꯇꯥꯔꯒꯁꯨ ꯂꯤꯃꯤꯠꯇ 1%ꯗꯩꯅ 2% ꯐꯥꯎꯒꯤ ꯏꯟꯇꯔꯦꯁ ꯁꯤꯐꯥꯎꯗ ꯅꯪꯅ ꯄꯤꯊꯣꯛꯄ ꯌꯥꯏ ꯑꯗꯨꯒ ꯁꯥꯟꯗꯣꯛꯄꯁꯨ ꯌꯥꯏ ꯑꯣꯔ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯂꯧꯕꯁꯨ ꯌꯥꯏꯑꯕ ꯍꯥꯏꯕꯗꯤ 1% 2% ꯁꯦꯟꯗꯣꯏꯗꯨꯗꯤ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯑꯗꯨꯝ ꯄꯤꯈꯠꯂꯛꯄ ꯉꯝꯒꯗ꯭ꯔꯥꯅ ꯈꯜꯂꯤ ꯑꯗꯨꯒ 10% ꯑꯣꯏꯈ꯭ꯔꯒꯗꯤ ꯅꯪꯒꯤꯗꯨꯗꯤ ꯌꯥꯝꯅ ꯍꯦꯟꯖꯤꯜꯂꯛꯑꯒꯗꯤ ꯁꯦꯟꯗꯣꯏꯅꯦꯕ ꯄꯤꯗꯣꯏꯁꯦ ꯅꯪ ꯀꯦꯄꯤꯇꯦꯜꯗꯨꯗꯤ ꯑꯗꯨꯝ ꯂꯦꯡꯗꯅ ꯂꯩꯗꯣꯏꯅꯦꯕ ꯑꯗꯣ ꯄꯤꯕ ꯉꯝꯕ ꯃꯤ ꯑꯗꯨꯒ ꯄꯤꯔꯛꯄ ꯌꯥꯏ ꯄꯤꯔꯛꯇꯕ ꯌꯥꯏ ꯑꯗꯩ ꯀꯥꯏꯗꯒꯤ ꯂꯥꯛꯄ ꯌꯥꯏ ꯂꯥꯛꯇꯕ ꯌꯥꯏ ꯑꯗꯨ ꯈꯪꯉꯒ ꯁꯥꯟꯗꯣꯛꯄꯤꯌꯨ ꯍꯥꯏꯖꯅꯤꯡꯉꯤ ꯑꯩ ꯋꯥꯐꯝꯁꯦ ꯑꯗꯨꯒ ꯄ꯭ꯔꯥꯏꯚꯦꯠ ꯕꯦꯡꯛꯇꯁꯨ ꯊꯝꯃꯤꯕ ꯃꯌꯥꯝꯁꯨ ꯄ꯭ꯔꯥꯏꯚꯦꯠ ꯕꯦꯡꯛꯇ ꯊꯝꯃꯤꯕ ꯄꯩꯁꯥꯗꯨ ꯀꯥꯏꯗꯒꯤ ꯏꯟꯀꯝꯅ ꯀꯃꯥꯏꯅ ꯄ꯭ꯔꯥꯏꯚꯦꯠ ꯕꯦꯡꯛꯇꯨꯅ ꯅꯪꯉꯣꯟꯗ ꯑꯗꯨꯛ ꯌꯥꯝꯕ ꯁꯦꯟꯗꯣꯏꯗꯨ ꯄꯤꯔꯛꯏꯕꯅꯣ ꯍꯥꯏꯕꯗꯨꯁꯨ ꯈꯪꯕ ꯗꯔꯀꯥꯔ ꯑꯣꯏ RBI ꯑꯦꯛꯀꯤ ꯃꯇꯨꯡ ꯏꯟꯅ ꯅꯪꯒꯤ ꯏꯟꯚꯦꯁ ꯇꯧꯔꯤꯕ ꯑꯦꯅꯤ ꯕꯦꯡꯛꯇ ꯅꯪꯅ ꯏꯟꯚꯦꯁ ꯇꯧꯔꯤꯕ ꯄꯩꯁꯥꯗꯨ ꯀꯔꯝꯕ ꯐꯟꯗꯤꯡꯗ ꯃꯣꯏꯅ
invest tꯧꯔꯤꯅꯣ ꯑꯗꯨꯒꯤ ꯔꯤꯇꯔꯟꯗ ꯅꯉꯣꯟꯗ ꯀꯌꯥ ꯐꯪꯉꯤꯅꯣ ꯍꯥꯏꯕꯗꯨꯁꯨ ꯈꯪꯕꯒꯤ ꯔꯥꯏꯠ ꯂꯩ ꯑꯗꯨꯗꯨꯅ ꯄꯩꯁꯥ ꯍꯦꯛꯇ ꯄꯤꯊꯣꯛꯄ ꯃꯇꯝꯗ ꯀꯟꯗꯤꯁꯟ ꯈꯪꯉꯒ ꯄꯩꯁꯥ ꯂꯥꯛꯄ ꯌꯥꯏ ꯂꯥꯛꯇꯕ ꯌꯥꯏ ꯍꯥꯏꯕꯁꯤ ꯈꯪꯉꯒ invest ꯇꯧꯕꯤꯌꯨ ꯑꯗꯨ ꯅꯠꯇꯅ ꯍꯦꯛꯇ ꯉꯥꯏꯍꯥꯛꯀꯤ ꯄꯩꯁꯥꯒꯤ ꯈꯜꯂꯒ ꯇꯧꯕꯤꯒꯅꯨ ꯍꯥꯏꯕꯗꯤ ꯃꯥꯡꯉꯀꯥꯟꯗ ꯃꯌꯥꯝ ꯄꯨꯟꯅ ꯋꯥꯃꯤꯟꯅꯕꯗꯨ ꯇꯥꯕꯗ ꯅꯨꯡꯉꯥꯏꯇꯦ ꯑꯗꯒꯤ ꯉꯁꯤ ꯚꯤꯗꯤꯑꯣ ꯑꯁꯤꯗ ꯄꯣꯏꯟ ꯃꯇꯦꯛ ꯑꯃꯁꯨ ꯑꯩ ꯄꯟꯖꯔꯝꯒꯦꯕ ꯇꯨꯃꯤꯟꯅ ꯁꯦꯟꯗꯣꯏ ꯁꯥꯟꯗꯣꯛꯑꯅꯤ ꯑꯗꯨꯒ ꯄ꯭ꯔꯥꯏꯚꯦꯠ ꯕꯦꯡꯛꯇ ꯁꯦꯟꯗꯣꯏ ꯅꯨꯡꯗꯣꯏ ꯑꯃ ꯄꯤꯊꯣꯛꯑꯅꯤ ꯑꯗꯒꯤ ꯈꯪꯅ ꯆꯥꯟꯅꯕꯗ ꯁꯦꯟꯗꯣꯏ ꯅꯨꯡꯗꯣꯏ ꯄꯤꯊꯣꯛꯑꯅꯤ ꯑꯗꯨꯒ ꯆꯤꯠ ꯐꯟ ꯀꯩꯀꯩꯁꯤꯡꯗ ꯏꯟꯚꯦꯁ ꯇꯧꯔꯅꯤ ꯑꯗꯣ ꯇꯧꯔ ꯃꯇꯨꯡꯗ ꯄꯩꯁꯥꯁꯦ ꯃꯥꯡꯉꯀꯥꯟꯗꯗꯤ ꯁꯣꯔꯣꯛꯇ ꯊꯣꯛꯅꯔꯛꯑꯦ ꯃꯌꯥꯝꯁꯦ ꯁ꯭ꯀꯦꯝ ꯑꯣꯏꯈ꯭ꯔꯦ ꯁ꯭ꯀꯦꯝ ꯑꯣꯏꯈ꯭ꯔꯦ ꯑꯗꯣ ꯍꯥꯏꯅꯤꯡꯕ ꯍꯪꯅꯤꯡꯉꯤꯕ ꯋꯥꯍꯪꯗꯤ ꯑꯗꯣꯝꯅ ꯏꯟꯚꯦꯁ ꯇꯧꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯍꯥꯟꯅ ꯃꯌꯥꯝꯗ ꯍꯥꯏꯔꯝꯕ꯭ꯔꯕ ꯑꯗꯨꯗꯤ ꯍꯥꯏꯔꯝꯃꯣꯏꯕ ꯇꯨꯃꯤꯟꯅ ꯆꯨꯞꯆꯥꯞ invest ꯇꯧꯔꯅꯤ ꯑꯁ ꯑꯩꯗꯤ ꯁꯦꯟꯗꯣꯏ ꯃꯌꯥꯝ ꯂꯥꯛꯑꯅꯤ ꯈꯜꯂꯒ ꯑꯗꯨ ꯍꯥꯠꯈ꯭ꯔꯀꯥꯟꯗꯗꯤ ꯂꯩꯕꯥꯛ ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯁꯕꯥꯛ ꯐꯛꯑꯒ ꯂꯥꯎꯋꯦꯕ ꯑꯗꯨꯗꯤ ꯀꯩꯒꯤꯅꯣꯕ ꯂꯥꯎꯔꯤꯁꯦ ꯂꯩꯕꯥꯛ ꯏꯔꯥꯡ ꯊꯣꯛꯅꯕꯔꯕ ꯅꯪꯅ ꯅꯁꯥꯅ ꯒ꯭ꯌꯥꯟ ꯇꯥꯖꯗꯕꯒꯤ ꯊꯣꯛꯆꯕ ꯅꯁꯥꯅ ꯇꯧꯔꯨꯕ ꯐꯜꯅ ꯅꯁꯥꯅ ꯐꯪꯖꯕꯗꯣ ꯑꯗꯣ ꯂꯩꯕꯥꯛ ꯃꯤꯌꯥꯝꯗꯁꯨ ꯏꯔꯥꯡ ꯊꯣꯛꯍꯟꯒꯅꯣꯕ ꯑꯩ ꯑꯗꯨ ꯇꯧꯔꯦ ꯑꯗꯥ ꯇꯧꯔꯦ ꯑꯩ ꯁ꯭ꯀꯦꯝ ꯊꯣꯛꯈ꯭ꯔꯦ ꯑꯗꯨ ꯊꯣꯛꯈ꯭ꯔꯦꯅ ꯂꯥꯎ ꯈꯣꯡꯗꯅ ꯁꯣꯔꯣꯛꯇ ꯇꯧꯒꯅꯣꯕ ꯅꯪꯅ ꯇꯧꯕꯅ ꯅꯪ ꯐꯪꯕ ꯑꯩꯅ ꯇꯧꯕꯅ ꯑꯩꯅ ꯐꯪꯕ ꯍꯥꯏꯗꯣ ꯑꯗꯨꯁꯨ ꯈꯟꯊꯒꯗꯕꯅꯦꯕ ꯁꯣ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ invest ꯇꯧꯗ꯭ꯔꯤꯉꯩꯗ ꯁꯦꯟꯗꯣꯏ ꯆꯥꯒꯅꯤꯅ ꯈꯟꯗ꯭ꯔꯤꯉꯩꯗ ꯍꯥꯟꯅ ꯈꯜꯂꯒ invest ꯇꯧꯕꯤꯌꯨ ꯍꯥꯟꯅ ꯈꯜꯂꯒ ꯁꯦꯟꯗꯣꯏ ꯁꯥꯟꯗꯣꯛꯄꯤꯌꯨ ꯅꯠꯇ꯭ꯔꯗꯤ ꯆꯥꯅꯤꯡꯕꯒꯤ ꯍꯀꯠꯅꯗꯅ ꯂꯦꯛꯑꯒ ꯇꯣꯛꯀꯅꯤꯗꯣ ꯃꯗꯨ ꯂꯩꯕꯅꯤꯀꯣ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ we'll see you again in the next video do not forget to subscribe my channel thank you so much we'll see you again